Arambai Tengol gi leader Robin Thingang gi wafam phajaba khara thamjabado ngase ei khara reply pijaninge adu mayam phajana tabiyo. Arambai Tengol Robin leader Robin na haibase hojik kuki gi lam tangli base maramdi hojik maitai ichin naw miron singidama tan bane haina mayam ngonda ngang thoe karigino hairadi mana kuki gi lam tan base pikliba angang sing chaw khat bakanta leifam du maitai gi damak leifam leidabanina hojik gi kuki gi lam tan bane haina singna machinna phong thokre hojik mana lan sida kari maramda mi gi lambu tanbra hairadi hojik si maitai si leifam sukhang deba chafam sukhang deba minai du Imphal da minai zaman khabagi moina Arambai Tengol na nampu da kuki gi lamse lo thok bi ningai plan tawjabane ani suna kuki singsi Indian Central Force leiram tradi numit mangana loisin gido bane haina machin da magi party ngonda phong thai mayam ngonda adoi na reply tawning base karigomba kuki sing do maitai gumna government ama support toba oiram radi maitai sing si numit mangana loi gido bane hojik mana kuki si numit mangana loisin gido bane haina moi maitai si Arambai Tengol si sing na hairadi Manipur government na su support tawe police na su mateng pang commando na su mateng pang chief minister na su mateng pang bana ado oirega su hojik di moine Imphal na tana outside da kari su tawba ngamda bane kuki sing de dumai na government support tawba oiram radi ko hojik di maitai sing de chai khragi daw bane numit manga su tamba ngamde numit ahum nongmai su phajadba paye bom kari kara phajana pairaga kuki sing cartouche single barrel paiba sindu kari su tawba ngamde bado hojik yami kai ba thoe lansi hairadi kuki na hanadi hauba oiramnadi maitai singdo tha ama manunda loisinba ngamgani maramdi maitai si hojik di yam background phajana sim saba lantau gani haina chahi mari manga sim saraga kuki singdi karisu khangdabi na nungai na leibane adu aso khodak moina lan ho hanbane adu oiraga su hojik di karisu tawba ngamde noi kuki si hojik di minai ngautu haina nganggono respect tawgi dawbane hojik lansida noi khangdro hojik si Imphal natana atopada lamchat kari kara tawba yadarna hojik di moi di phajana ware maitai mayam phajana tabiyo nongkhoi na Arambai Tengol haibasi leibak kannengai athoba imagi sana leibak kannengai ne haina yam support tawbane adunate mai Arambai Tengol haibasi business company ama sim tho ningai moi di form tawi bane hujide minai katane maitai dadi hanadi 100% dagi 40% gumba si minister ina khunba laibane 70% gumba si minai ne ado minai singduna plan tawraga hojik si group ama simraga group ama do simraga irang tawraga hojik di moi group do mayamna support tawhandaga hojik chawkhat bakanta hekhoi di minai oi basi paisa la pham solai gani maitai gi marak na so
powal laigani haina wakhan khandaga arambai tengol si moina sim thobani noina leimak kaningai haina thajabado yam lan khebane hojidi arambai tengol haibasi hojidi company ama oibani na si company do terrorist gumna laibane moi do kari plan ro hairade paisa phangningai infal manung da powal painingai adu khatane lan lam tan gi doba kuki gi lam lo ningai moina plan tobane haibane suk tha jagano oi tho tabawane hojik di lising manga lising taruk laigani training tawgani hairaga so moi tha jagano maitai gi damak na awaba ta gi doban kuki gi damak da awaba su ta taro adu khangbiyo mayam gen taraga maitai su khara chesin na le noi arambai tengol support tawra de noi mi oira roi